ngasi September gi tang kunumdoi yumchakaisan numit ki Imphal da phongba pauche karagi headlines leijare taminarasi. Chief Minister Biren Amit Shah unaramlaga Imphal da halakle. Minister manga loktolaga nauna manga wasaklaba yabagi phibam da leire. Record oina positive case chani humdra mathoi hengat khare. Nauna positive oirakba singi manungda travel history leitaba mi chani manga yauri. India da lak yang kai taruk hele. Manipuri loan bu classical language ohennaba nongjumi phamda puthokre. Center na schedule caste pu subcategorize tawbada Manipur yauna state taramari na yaningdri. India government amasung IM gi aroiba waroisin ga mari leinana Kokomi na Home Minister da memorandum pisinkre. CBI na custom gi officer Dorendrajit ki charge sheet thagat kre. Manipur ising ichau nangbagi phibam da leire. Amasung AIFF ki president na State Football Association singda COVID Solidarity Fund pikre. Thank you.